ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯅꯤꯒꯤ ꯆꯥꯡꯌꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯂꯤꯕꯤ ꯁꯅꯥꯇꯝꯐꯥ ꯅꯤꯡꯊꯧꯖꯝ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯤꯡꯁꯤꯡꯗꯤ ꯂꯤꯟꯊꯣꯏ, ꯂꯇꯥ, ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯅꯥꯒꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒꯅ ꯍꯦꯟꯅ ꯆꯥꯟꯅꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯖꯕ, ꯇꯧꯒꯗꯕ ꯊꯕꯛꯇ ꯍꯧꯔꯦꯟ ꯍꯩꯔꯦꯡ ꯉꯩꯊꯗꯨꯅ ꯂꯩꯊꯣꯛꯄ, ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯅꯥꯄꯜ ꯑꯃ ꯃꯀꯥꯖꯩ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯗꯨꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯟꯊꯥꯒ ꯁꯅꯥꯒꯗꯤ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯕꯨ ꯂꯥꯏꯔꯕ ꯆꯥꯛꯅꯤꯕꯁꯤꯡꯗ ꯄꯤꯖꯔꯒ ꯍꯔꯥꯎꯖꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯅꯤ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯔꯛꯏ ꯃꯈꯣꯏ ꯃꯔꯤ ꯇꯝꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯍꯣꯏ ꯏꯕꯦꯝꯃ, ꯏꯕꯣꯛꯄꯨ ꯑꯁꯣꯝꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨꯕ꯫" ꯃꯗꯨꯗ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒꯗꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯥꯡꯗꯨꯅ ꯇꯥꯔꯝꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯥꯒ ꯁꯅꯥꯒꯗꯤ ꯇꯥꯔꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯁꯤꯟꯊꯥꯅ, "ꯑꯕꯣꯛ, ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯣ?" "ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ." "ꯑꯕꯣꯛ, ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯜꯂꯦ, ꯀꯔꯤ ꯇꯧꯕꯒꯤ ꯑꯔꯨꯝꯕ ꯄꯣꯠꯁꯦ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ? ꯏꯆꯥ ꯏꯁꯨꯒ ꯑꯝꯇ ꯂꯩꯕꯤꯗꯕ꯭ꯔꯣ?" ꯍꯥꯏꯅ ꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯑꯕꯣꯛꯀꯤꯅꯤ ꯍꯥꯏꯕꯗ ꯄꯤꯛꯂꯤꯕꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯏꯁꯨꯗꯣ ꯅꯠꯇꯅꯅꯦ ꯂꯩꯇ꯭ꯔꯦ." "ꯑꯣ, ꯏꯆꯥ ꯏꯉꯧꯗꯤ ꯂꯩꯈꯤꯗ꯭ꯔꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯊꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯅꯥꯅ ꯑꯍꯟ ꯑꯗꯨꯕꯨ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯏꯕꯦꯝꯃ ꯁꯥ, ꯅꯈꯣꯏ ꯑꯅꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯇꯅꯦ ꯑꯣꯏꯌꯨꯀꯣ, ꯇꯨꯡꯗ ꯂꯥꯛꯄ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ." ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯅꯥꯁꯨ ꯑꯍꯟ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒꯗꯤ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯄꯣꯠ ꯂꯩꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯁꯤꯟꯊꯥꯒ ꯁꯅꯥꯒ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ, "ꯍꯩꯃꯥ, ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯖꯥꯠꯅꯣ? ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯍꯣꯏ ꯃꯥꯏꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯅꯦ꯫ ꯍꯣꯏꯅꯦ, ꯀꯗꯥꯏꯗ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯕꯖꯥꯠꯅꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯟꯊꯥꯒ ꯁꯅꯥꯒꯗꯨ ꯀꯩꯊꯦꯜ ꯃꯆꯤꯟꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ, "ꯑꯣ, ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯇꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ "ꯍꯩꯃꯥ, ꯏꯇꯥ, ꯅꯣꯏ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯕꯣ?" "ꯂꯣꯏꯗꯣꯔꯦ ꯏꯕꯦꯝꯃ, ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯏꯕꯅꯣ ꯍꯥꯏꯕ?" ꯁꯅꯥꯅ ꯑꯃꯨꯛ, "ꯑꯣ, ꯑꯩꯈꯣꯏꯔꯣ, ꯑꯕꯣꯛ ꯑꯃ ꯂꯝꯕꯤ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯗ ꯁꯤꯟꯊꯥ ꯏꯕꯥꯅꯤꯅ ꯊꯤꯟꯕꯤꯔꯝꯃꯕ." ꯂꯇꯥꯅ ꯑꯃꯨꯛ, "ꯑꯣ, ꯐꯔꯦꯁꯦ, ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯦ, ꯁꯠ ꯁꯠ ꯂꯩꯔ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗꯤ ꯂꯣꯏꯗꯣꯔꯕꯅꯦ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯈꯤꯗꯣꯔꯦ ꯍꯥꯏꯕ." "ꯍꯣꯏ, ꯀꯩꯁꯨ ꯀꯨꯏꯔꯣꯏꯁꯦ, ꯌꯥꯝꯗꯦ, ꯂꯩꯒꯗꯕ ꯄꯣꯠꯀ ꯌꯥꯝꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯒ ꯁꯅꯥꯒꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯂꯩꯅꯅꯕꯒꯤꯗꯃꯛ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯔꯥꯅꯤ ꯑꯃꯃꯝ ꯊꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯁꯔꯨꯛ ꯑꯁꯤꯕꯨ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯃꯃꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯁꯤꯡꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯟꯗꯨꯅ ꯊꯧꯉꯝꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗ ꯌꯦꯡꯂꯒ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯇꯥꯔꯣ, ꯏꯃꯥꯁꯨ
ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯄꯥꯡꯒꯟ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗꯅꯦ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯝꯃꯤꯗꯣ꯫ ꯑꯗꯨꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯃꯥꯅ ꯁꯤꯃ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯥꯁꯤꯡꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯗꯤ ꯏꯌꯥꯝꯕꯒ ꯑꯗꯨꯛꯃꯛ ꯂꯩꯖꯒꯦꯗ, ꯂꯝ ꯌꯦꯟꯊꯣꯛꯄꯤꯗ꯭ꯔꯕꯁꯨ꯫ ꯌꯥꯗꯦ ꯌꯥꯗꯦ꯫ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯌꯥꯝꯕ ꯃꯊꯟꯇꯅ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯉꯥꯛꯃꯤꯟꯅꯧꯀꯣ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯃꯨꯛ ꯍꯣꯏ, ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏꯒꯤ ꯔꯥꯅꯤ ꯑꯃꯃꯝ ꯏꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯆꯥꯅꯤ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯕꯤꯕ ꯄꯥꯝꯃꯤꯗꯣ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯊꯥꯅꯤꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯃꯥꯅ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯧꯕꯤꯔꯣ꯫ ꯑꯁꯨꯝ ꯌꯥꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯇꯥꯟꯅꯅꯕ ꯊꯨꯡꯅꯅꯕ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ꯫ ꯂꯥꯛꯂꯤꯕ ꯊꯥꯅꯤꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡ, ꯆꯅꯨ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯆꯅꯨ ꯅꯤꯉꯣꯜ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟꯊꯥ, ꯁꯅꯥ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯇꯥ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏꯅ ꯍꯩꯃꯥ, ꯏꯇꯥꯁꯥ, ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯠꯇ꯭ꯔꯅꯦ ꯏꯇꯥ ꯂꯇꯥ? ꯂꯇꯥꯅ ꯑꯃꯨꯛ ꯍꯣꯏꯗ ꯍꯣꯏꯗ ꯏꯇꯥ, ꯏꯇꯥꯅ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯇꯥ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯅꯤꯀꯣ? ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏꯅꯦꯍꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯦꯛ ꯑꯣꯏꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯀꯣꯅꯨꯡꯗꯒ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯁꯤꯗ ꯂꯩꯍꯧꯔꯗꯤ ꯇꯜꯂꯦꯕ꯫ ꯐꯔꯦ, ꯏꯆꯤꯜ ꯏꯅꯥꯎ ꯍꯦꯛ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯁꯤꯟꯊꯥꯒ ꯁꯅꯥꯒꯅ ꯋꯥꯈꯜ ꯑꯃꯅꯤ꯫ ꯁꯤꯟꯊꯥꯅ ꯏꯇꯥ, ꯅꯍꯥꯟꯒꯤ ꯑꯕꯣꯛ ꯑꯃ ꯀꯩꯊꯦꯜꯗ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯁꯤꯔꯥ? ꯃꯥꯁꯨ ꯑꯄꯤꯛꯄ ꯑꯗꯨꯃꯒ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯖꯗ꯭ꯔꯗꯨꯅ ꯇꯧꯖꯔꯤꯕꯗꯣ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ꯫ ꯍꯣꯏ, ꯑꯩꯁꯨ ꯉꯍꯥꯟ ꯍꯜꯂꯛꯂꯒ ꯆꯥꯛꯀ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯦ, ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩ꯫ ꯑꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯂꯥꯎꯈꯤꯕꯗꯣ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ? ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤꯅ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯆꯠꯇ꯭ꯔꯗꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗꯦ꯫ ꯑꯗꯨꯅ ꯍꯦꯛ ꯆꯠꯊꯣꯛꯂꯨꯔꯁꯤ ꯀꯩꯅꯣ? ꯍꯣꯏꯁꯦ, ꯍꯦꯛ ꯆꯠꯊꯣꯛꯎꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯊꯥꯅꯤꯟ ꯅꯨꯃꯤꯠꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯡꯌꯦꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯊꯥꯅꯤꯟ ꯅꯨꯃꯤꯠꯄꯨ ꯂꯥꯛꯇꯛꯅꯕꯒ ꯂꯣꯏꯅꯅ ꯉꯥꯏꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯁꯤꯟꯊꯥ, ꯁꯅꯥ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯇꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯀꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯖꯕ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯝ ꯊꯥꯁꯨ ꯍꯧꯔꯛꯄꯒꯤ ꯂꯩꯆꯤꯜꯁꯨ ꯈꯔ ꯈꯔ ꯊꯥꯔꯤꯕ ꯃꯇꯥꯡꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ, ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯄꯣꯠꯌꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯠꯂꯝꯕꯗꯨ ꯎꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯁꯥ, ꯅꯈꯣꯏ ꯀꯅꯥꯅꯣꯃꯇ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨꯕ꯫ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯁꯥꯎꯖꯤꯜꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯣ ꯀꯔꯤꯅꯣ ꯑꯕꯣꯛ, ꯑꯩꯈꯣꯏꯁꯦ ꯔꯥꯅꯤꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗ ꯆꯠꯂꯤꯕꯅꯦ꯫ ꯑꯗꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏꯗꯣ ꯄꯥꯏꯔꯒ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯗꯨꯅꯦ ꯍꯥꯏꯕ, ꯀꯅꯥꯅꯕꯨ ꯅꯥꯟꯅ ꯀꯦꯅ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗ
ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯕꯣꯛ ꯇꯨ ꯑꯥꯗ ꯃꯤ ꯈꯔꯁꯨ ꯂꯥꯛꯂꯦ ꯇꯨ ꯑꯁꯤꯗ ꯑꯣꯏꯅꯅꯦ ꯊꯥꯡꯍꯜꯂꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯨꯔꯦꯕ ꯀꯣꯅꯨꯡꯗ ꯉꯁꯤ ꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯆꯠꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯟꯊꯥꯒ ꯁꯅꯥꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒ ꯃꯕꯥꯅꯤꯁꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯥꯡ ꯊꯥꯅ ꯂꯥꯛꯂꯤꯕ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨꯕ ꯑꯩꯁꯦ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯈꯣꯡꯁꯨꯅꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯑꯕꯣꯛ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯦ ꯑꯊꯨꯕ ꯊꯕꯛꯅꯤ ꯆꯠꯂꯤꯁꯦ ꯊꯦꯡꯂꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤꯌꯦ ꯂꯇꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯗꯕꯨ ꯑꯃꯣꯠꯄ ꯄꯥꯏꯗꯣꯏꯔꯣꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯅꯤꯗꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤ ꯑꯃꯠꯇ ꯊꯑꯣꯏꯗꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯟꯊꯥꯒ ꯁꯅꯥꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯁꯤꯟꯊꯥꯒ ꯁꯅꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯟꯊꯥꯅ ꯏꯇꯥ ꯊꯦꯡꯕꯨꯗꯤ ꯊꯦꯡꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯁꯦ ꯁꯅꯥꯅ ꯑꯃꯨꯛ ꯍꯣꯏ ꯄꯥꯡꯕꯤꯔꯝꯃꯁꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯅ ꯏꯃꯥꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤ ꯁꯣꯜꯂꯕꯤ ꯏꯃꯥꯅ ꯏꯪꯂꯕ ꯑꯌꯨꯛ ꯑꯁꯤꯗ ꯆꯠꯂꯤꯕꯅꯣ ꯏꯕꯦꯝꯃ ꯏꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤꯅꯦ ꯆꯥꯅꯅꯕ ꯊꯤꯕ ꯆꯠꯂꯨꯔꯤꯕꯅꯤ ꯏꯃꯥꯁꯦ ꯁꯤꯟꯊꯥꯅ ꯑꯣ ꯐꯔꯦ ꯏꯃꯥꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯊꯤꯟꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯗꯨꯕꯨ ꯆꯤꯡꯌꯥ ꯑꯗꯨꯗ ꯂꯩꯕ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯅꯤ ꯆꯠꯂꯣꯀꯣ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯑꯗꯨꯃꯛ ꯂꯦꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯏꯃꯥ ꯑꯩꯒꯤꯅ ꯁꯤꯟꯊꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯁꯅꯥ ꯀꯧꯋꯦ ꯑꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡꯁꯤꯗꯤ ꯏꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯭ꯔꯥ ꯁꯅꯥ ꯑꯃꯁꯨꯡ ꯁꯤꯟꯊꯥꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯂꯤ ꯑꯣ ꯅꯕꯥꯅꯤ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯈꯔꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯗꯨꯅ ꯂꯦꯞꯂꯔꯦ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯉꯛꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯃꯒ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯍꯩꯃꯥ ꯉꯁꯥꯏꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯛꯄꯗꯣ ꯃꯥꯅꯤꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯕ ꯄꯥꯝꯃꯤ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯂꯥꯎꯔꯛꯏ ꯃꯍꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯃꯣꯝ ꯄꯨꯝꯕꯕꯨ ꯅꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯔꯥꯅꯤ ꯈꯜꯅꯅꯕꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯔꯣꯏꯕꯗ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏꯒ ꯑꯩꯒ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡ ꯑꯁꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯃꯔꯝ ꯄꯨꯝꯕ ꯑꯩꯅ ꯅꯈꯣꯏꯗ ꯈꯪꯍꯜꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯗꯨꯅ ꯂꯦꯞꯂꯔꯦ ꯃꯍꯥꯔꯥꯅꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯣꯔꯦꯟ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤꯗꯃꯛ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯈꯜꯂꯒꯅꯤ ꯑꯗꯨꯅ
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯈꯨꯠꯇ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯁꯤꯅ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯁꯨ ꯃꯨꯠꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯉꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯆꯥꯡꯌꯦꯡꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯔꯥꯅꯤꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯍꯣꯏ ꯂꯤꯟꯊꯣꯏꯍꯣꯏꯁꯨ ꯃꯌꯨꯝ ꯇꯟꯅ ꯍꯜꯂꯛꯂꯤ꯫ ꯂꯤꯟꯊꯣꯏꯅ, "ꯏꯇꯥ ꯁꯤꯟꯊꯥ, ꯉꯁꯥꯏ ꯃꯍꯥꯔꯥꯅꯤꯅ ꯆꯥꯡꯌꯦꯡ ꯑꯃ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯂꯕꯖꯥꯠꯅꯣ?" "ꯈꯪꯗꯦꯗ ꯏꯇꯥ." "ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ?" "ꯍꯣꯏꯗ ꯆꯠꯁꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤꯅ ꯑꯩꯈꯣꯏ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯒꯦꯀꯣ." ꯁꯅꯥꯅ ꯑꯃꯨꯛ, "ꯍꯣꯏ ꯏꯇꯥ." ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯅꯥꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯠꯄꯒꯤ ꯂꯝꯕꯤꯗ꯫ "ꯏꯇꯥ, ꯍꯣꯔꯦꯟꯗꯣ ꯃꯩꯅꯝꯒꯤ ꯊꯥꯎꯗꯣ ꯈꯔ ꯍꯦꯟꯅ ꯄꯨꯕꯅ ꯐꯅꯤꯅ, ꯅꯨꯃꯤꯗꯥꯡꯗꯤ ꯍꯜꯂꯛꯄꯗ ꯂꯣꯏꯊꯣꯛꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯅꯦꯕ." ꯁꯤꯟꯊꯥꯅꯁꯨ, "ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯏꯇꯥ, ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯀꯣꯛꯁꯦ ꯌꯥꯝ ꯃꯥꯟꯅꯖꯥꯠꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯆꯠꯅꯅꯕ ꯍꯧꯅꯔꯛꯂꯤ꯫ ꯁꯅꯥꯒ ꯁꯤꯟꯊꯥꯒꯁꯨ ꯃꯩꯅꯝ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯊꯥꯎ ꯈꯔꯁꯨ ꯇꯨꯝꯕꯥ ꯃꯆꯥ ꯑꯃꯃꯝꯗ ꯍꯥꯜꯂꯗꯨꯅ ꯄꯨꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯍꯣꯏ ꯂꯇꯥ ꯍꯣꯏꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ, "ꯍꯩꯃꯥ, ꯏꯇꯥꯁꯤꯡ ꯃꯤꯗꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ, ꯊꯦꯡꯉꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯅꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯑꯃꯁꯨꯡ ꯅꯨꯡꯇꯥꯅ, "ꯍꯩꯃꯥ, ꯏꯇꯥ, ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯅꯣ ꯄꯥꯏꯔꯛꯂꯤꯕꯗꯨꯕꯣ?" "ꯏꯇꯥ, ꯊꯥꯎꯅꯤ." "ꯊꯥꯎꯗꯤ ꯀꯔꯤꯒꯤꯅꯣ?" "ꯁꯤꯟꯊꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯅꯝꯁꯦ ꯈꯔ ꯄꯤꯛꯄꯁꯤꯗ ꯄꯨꯁꯟꯈꯤꯁꯦꯅ ꯄꯨꯁꯜꯂꯛꯄꯅꯤ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯋꯥꯏ ꯆꯤꯟꯅꯅꯕ ꯌꯥꯔꯦꯁꯦ ꯆꯠꯂꯁꯦ, ꯊꯦꯡꯉꯔꯦ, ꯂꯥꯛꯑꯣ." ꯃꯈꯣꯏ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯅꯥꯏ ꯈꯔ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯦꯟ ꯊꯣꯡ ꯍꯥꯡꯂꯛꯄ ꯐꯥꯎꯕ ꯃꯩꯁꯨ ꯃꯨꯠꯍꯟꯗꯕꯤꯗ ꯑꯗꯨꯃꯛ ꯉꯥꯏꯔꯣ." ꯊꯣꯡꯉꯥꯛꯄ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯉꯥꯏꯅꯔꯦ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯂꯇꯥꯗꯒꯤ ꯍꯧꯔꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯊꯥꯎ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯨꯠꯄꯗ ꯃꯇꯥꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯂꯇꯥꯗ ꯌꯦꯡꯂꯒ, "ꯏꯇꯥ, ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤꯕꯨ ꯅꯠꯇꯦ, ꯊꯥꯎ ꯈꯔ ꯑꯃꯨꯛꯇ ꯊꯤꯍꯧꯔꯨꯁꯤꯔꯣ? ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ." "ꯑꯁ ꯏꯇꯥ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ?" ꯁꯤꯟꯊꯥꯒ ꯁꯅꯥꯒꯁꯨ ꯊꯥꯎ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯖꯔꯛꯄ ꯊꯥꯎꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ, "ꯏꯇꯥ, ꯅꯈꯣꯏꯒꯤ ꯊꯥꯎꯗꯨꯕꯨ ꯈꯔꯒ ꯂꯦꯝꯃꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯁꯦ ꯂꯣꯏꯗꯧꯔꯦ ꯍꯥꯏꯕ, ꯁꯨꯃꯥꯏꯅ ꯊꯦꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯄꯨꯔꯍꯧꯗ꯭ꯔꯦ." "ꯍꯩꯃꯥ ꯏꯇꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯩꯅꯝꯗ ꯍꯥꯞꯆꯤꯟꯕꯗ ꯉꯥꯏꯔꯤꯌꯦ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗꯣ ꯊꯥꯎ ꯊꯤꯕ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗꯣ ꯍꯥꯡꯉꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯃꯉꯥꯏꯍꯧꯔꯝꯃꯤ꯫ ꯃꯕꯥꯅꯤꯇ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯁꯥꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯧꯈꯠꯇꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯅꯥꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯛꯂꯤꯕ ꯃꯊꯪꯒꯤ ꯊꯥ ꯑꯁꯤꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ." ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯆꯥꯡꯌꯦꯡ ꯄꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯇꯝꯅꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ "ꯑꯈꯥꯡ ꯀꯟꯕꯤ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯍꯪꯒꯣꯏꯕ ꯂꯩꯇꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ." ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯧꯊꯣꯛꯂꯗꯨꯅ ꯁꯤꯟꯊꯥꯕꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯡꯉꯝꯕꯒ, ꯑꯗꯨꯒ ꯁꯅꯥꯕꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟꯕꯗ ꯃꯌꯥꯝ ꯃꯥꯡꯗ ꯊꯥꯖꯔꯝꯃꯤ꯫ ꯁꯤꯟꯊꯥ,
ꯁꯅꯥꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯒ ꯂꯇꯥꯒꯗꯤ ꯃꯈꯣꯏꯅ ꯉꯍꯥꯟꯗꯩ ꯁꯥꯒꯠꯂꯨꯔꯤꯕ ꯑꯁꯥ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯤꯟꯊꯥꯒ ꯊꯧꯉꯝꯕꯒ ꯁꯅꯥꯒ ꯊꯣꯏꯍꯦꯟꯕꯒ ꯂꯨꯍꯣꯡꯂꯗꯨꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯣꯏꯍꯜꯂꯗꯨꯅ ꯃꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯐꯪꯖꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫